Ahambamaktada, Khorjeigi Nachom YouTube channel gi maikaidagi, mayam pumnamukpu taramna okchari. Channel asigi oina technical problem leibadagi, mayam gi thogal, matam kuina lepcharubagi damak, mayamna pukchal chawna ngakpinaba nolukchari. Ngasi channel asina mayam gi damakta anawba short story amakhak puduna lakchari. Ngasi mayamda lanthokchagadawriba short story asigi maming Asengba Nungsiba. Wari asibu khuthabirakpa Ayiba Denny Wahengbam. Fare marup sing, hauzik wari asi hauzarak lage, loiba phawba taminasi. Pamjabana punsibo, mimang thokna hingba ngamhande. Karigi hairamliba wahaisigi marumda lairiba artha pumba wakhal laiba kanagi sahityagi leichalna numit kaya tha kaya chahi kaya nainaduna asengba wahanthok pigani sajibugi angawba nong leina humbada kelabi singe leirangdo leikhoktagi leimanchanda ngairamgadra mahakti anawba yening tha amagi basanta maike yengduna yening tha naken tha olang tha nungju tha Ritu kayagi khongcheki tongan baras amamam sagonaduna yawbago miyoibagi punsisu maithong saktam saban khetnabagi marumda lotuna yawrami magi oiba tongan baras Piktak tawba yum adugi awang thangba sanggoini Sangway adugi nakal khazik nakna pangchaw chawdaba hainaw pambi amasu hauduna leiri. Chahi yamlabana sangwaydo hauriba hainaw aduda ngawai themboy makhongdo ifak phakna turoi ngaroi tawduna leiri. Khara khazik kanba nongbuba nungshit ama lakpada soidana teklagadaba sangwayni leiriba sangway adu. Sumangadu sumangai floor tawzai habigi wani. Kuiraba oibana floor mathagaduda isang sangbana pita natana isang sukaribani. Adubu leiriba yum adugi mangol macha adudi tanan leiribani. Piktak tawba mangol aduda yongkham amasu khinduna thamlibani. Mangol aduna khazik pikpa oibana yongkham adu mathamkhibada ahangba mafam leitri habi yarabani. Saktam kaya asigi marumda tumina famduna leiribani Rajkumari leiriba sangoi aduda. Mina hek yengbada wakhal yamna khanbagi mawongni. Adubu leiriba mahakti itaw tawi wakhaldu. Nangi nungsiba sumanba, nungsiba nataba wahiduna aibu, asuk otliba karigino. Adum na wat kada baisaru, aibu nungside haibiro. Wahidu tarabadi, ay hingdo na layba ngamkiba yay. Natrabadi, ay hingba ngamgani thazade. Numitogi wahidu hanjan tadu na layri, nupi asigi napada. Nakong sinja haibagum, akanwa posak amana kokthakta thomlakpagum atiya pumba ningkhaiduna ithakta nallabagum sokpa thengba ngamdraba ningsingba mahaki ningaida thamoidu nauthorei aidi ngai kayam kuina nangbu ngai kho haibadu nongmadi aise nangbu ngai na asibagi mingthol phanglagadra haibagi akibada Isa pumba question na thambikre. Wakaldagi thorakliba wahi kharesina lepkhibada thengduna leiramba mitlu pirangdu tapna khazai thakta sintharei. Taithok ludre pirangdu hanjan takhrabani nungsibagi. Ngasisu taribani nupidugi mitkipi karigi nungsibagi. Hai, bema nangbu kaidorage ne. Handak marakse, ichana machi ungduna leiribado, ima nungaite ne he. Mamai be malay nambina pukridagi ising sokladuna karakpada, machagi matawdu ubada hairakpani. Mamada haifet yengi Rajkumari, aduga tapna khumlai. Ima, ay kaisu tawdiye. Pairiba bartendu laimaida sat thamduna, machagi managda changsinduna fami, aduga Lumangda tariba sai maru khara adu narumda tapna nuksina yapsinbirami. Yengoi ima sunupini nangbu pokliba namasuni. Ijana haidrabasu ijagi maithongda tariba mamiduna ne
Karino haiba ima loina khangine he. Punsi haiba sidi masini. Nungsibagi mahau ichana harauna tangluba adugo kaina bagi mathel sune harauna tangba tamune he. Masi natrabadi ngasigi khonaina maning hankibada ichagi susaru yauduna lehogani haibase nangna khakkau phadiko nupi macha. Wasi haina phamlambadu haugalei aduga thamkhraba batin adu amuk paikhatuna imung tamna changkhirami nenduna lehowi nupi adugi napada wahi khara mikopa magi mamangda mamana hairamba wahi khara ngasigi khonaina maning hankibada ichagi susaru yauduna lehogani haibase nangna khakkau phadiko nupi macha. Maning hallaba khonai wahai asina karino haining liba tasegna maning hallabra ngasigi khonai se karamba lambelda karamba mawongda wahangtana thankrabani nupidu maraksida kawrabra wakhalda churiba nungsibagi machudi cha chandana nongda taklaga manam nungshiba henbagom athengba ahingda yalakpa thabalegi leinamgom thabalda jagoi sabi malikagom laisak henbi napal jawbi chini champragom chanai naraba wakhalgi marumda nungsibagi machusu asum hingalai achetpa nungsibagi chanai naba wakhalda ungduna laikhre nupidu. Lao, ay ngairi. Gari do lau chhe habane mi nangbo. Ay hanba thenglani mi. As cha matang thakpada nangbu siradro. Cha thakpada ay sirani habanate. Gari lau chhe habane. Gari no ni mastibo. Nong mata ina haiba wase. Harau na yaningde. Hoise lagda batorage. Thabage ko. Wase haraga kol do ka khredu pado. Ngai hakti ngai duna leinu pidu. Leiriba cafe dugi mamangda. Adubu lagde. Pungkhai amaromdi haukrabada call du tauge haiduna makhutna pairiba mobile du thangatpada call gi ring du khinglai laktraba natra yori ure thamuse asumna nupa du yaurakpaga nupi adu haifet yengduna nokfeti tausili adubu haraude nupi adudi laktrasu to yadro heba yada tawri ne minangba kai jase haibano Hello yar, kemta chaningdre. Sengaba, halage. Hoi, hello. Rajkumari na sauba aduda nupa adusu ahoina laknage haibagum laknaribani. Asumna ngahak marai tawduna hotel adu changlatle. Aduga comfortable oigadaba mafam amada famduna achamba achapot khara tamak order tawraba matung anidu tumin leire. Mataw aduda nupa adusu nokfet tawduna wangang bahorei. Angangi maray ta namdana laetana se. Lakano yadro. Hai, maray na maray kan mane. Maray tau basisu yadro pati pari. Maray gamta tawrara. Wahay do dana hena nokning ba paukre panjaratan di. Angang aduk oibagi kare lakna boy kari boy tawduna luina bani mahakna Rajkumari bu. Pagi tau bani da. Adugi bo muk sauri ra. Engonda maray tawdana kanada tawge habana nang ba. Komlaktre nupi adu tumina laikhraba aduda makhatai angang koibase wahadi wabajani wahay aduda mamitu khazik paina yenglaklami Rajkumari masak thoina phajaba midadi oidabani mi khara duk pikpani loinana nganglakpada mina taningba amadi pokhanba ngambaga loinana yengbada kadaidano khangdaba rasi amadi loinaduna leibani pumna magadugi mathakta hena magon leibadi khazayanida leiriba ina khazik khunna kutliba Khazai gi dimple aduni yam romantic oina kapminaba photo ma nangi phone da yauribada kanano nangi karamba matamnu horiba uribani aibo mi tangbra khangning nu da khanglaga kaidawni kanaba leite punsi habase kanaba tu da khalaga hinglabadi kamdawgani hoi atusu chumi haira roi khalira Panjaratan amuk tangdi nupi aduda yenglai taru pangliba misnani duna mangonda wahang kaya ama hangduna leiramba aduda khara khazik nungaitaba phawi yamna magnatrabasu nupi adugi mafam kharadi mangonda leiriba oibanina matendo amuk tangdi tapna yothaduna harai
Aiga khangnaramani. Wahaidu tabada pukningdu khazik langtaknai. Karigi kamdauna haiba wahang asina hena tattana otlabagum tawribani. Kayam kuire. Hauziti pau phaunadraba. Phaunakidre. Aina di mabu thamoi sengna nungsikibani. Khangde. Manadi aiba nungsikidraba mali. Wahaisina nupa adugi chimbaldagi thorakpaduda nupa adu khara khazik chokhthabagum tawrare. Hairakliba wahai adugi tona aduda aduma khangbasu ngamle kayamuk nungsiba haibado. Kayam kuire pau phaunakidaba. Kuidrida. Wahai sidadi nupi adugi thamoida inot ama haplabagum tawrari warubagi khambanbagi oinajabagi pancharatan waridu makha tarai. Nangna ibu lana lauge harabasu kaide. Nanga iga pau phaunaraba matungda maga iga toknakibani. Wahai asi tabada nupi adugi mitlugi ithaktu napom khazik lakpagum tawrari adubu uhaningde nupa adugi maphamda nupi adugi mitkipi. Nangondagisu mana khara junior oini. Magi atopa maleramgani haiba isu khangida. Aina thaba text maning thina halakidre. Matamduda aisu nungsiba kaubana yam waki. Adubu kaidawne nungsinabada thamoy ani di changbanina thamoy ama yawdrabada aigida nungsiba kauramdre. Ngaujaba kaurami. Mane famda tawrambada punsigi kauba ngamloidaba thawdok kaya amasu laikre. Ngasisu kaudri. Wari lina holiba soradu amungtangdi sangna hondoi aduga makha tarei. Mana igi text halakdraba matung aina haimandana mabu amungtangdi unaki. Numituda aisu aigi oiba pendaba kaya ama maonda haikibani. Aigi hainingba khuding hairamaga ai mabu amu hana yenglamdana laki. Numit adudagidi ai magi maika yengkidre. Mana tarakpa call paigidre. Tharapa message aduma khankidre. Wari se aina phamdadi liroi khanbane. Adubu nangi ningaina mafam asida aigi wari su lirari. Nupi adudi hena pukning nungsikhai. Ngasi su nungsiba mahaki mamidu taaduna leiramkhini khallubada hena kalakpagum tawrami. Karigi aduk laibak phabi mahaktu aina oiramdriba haiduna. Mikop asida wakhaldu chingnaba kayana yomsinduna thamkhrabagum thajaba thajadabanigi marakta ining tamjaro thadokpagum. Confirm khandraba ingangawba wakhalamagi tarangda homduna purabagum maikai khandraba nongleida koipai pairiba upholgi marigum akangba unagi saklongum ai wahangam ta hangjageba Rajkumari na tapna hairakbani karino hango ngasisu mahakbu nungsiri haibadi aina khangjare adubu aigi oiba mafam kharada oirabasu adongi thamoida leibirabra kharada nate pathoktuna chengadawri hojikti ai nangbu yam nungsiruri senglabra wahaina sengi natraga sengdi haibagi mahutta aigi thabangna utlage waridu asum sanaringai chanabadu puthorakladuna anidu tumina chaba hokre nupi magi thamoida nupa mane nungsi hairabasu apenba haibadu leitre haininglibani hangnenglibani wahang kaya adubu ngamdabani paukhuma bu phanglaroi khanbada itentenba matamda karigino nupi magi thamoida nupa magi machu aduk hakna chukhriba kalakpa apambagi mihawbadi yaudrabasu karigino mikup khuding mahaki khonjalda taningliba matabu uningliba dana tangna kauba mingawni nupi asina nupada nungsina pamuna adubu haidokre mikopsida niknik lawga khonjelga loinana nupa adugi mitmangduda aduma nupi duna kauraklaba aduda nupa adu nuksina amukti yenglai kay haigi nang nuksiba makainaba nuksiba mana jatkhiba matamda kadai phawba wabagi haibado ngasidi khanglaba natra haininglibasina karino nangamta haibiyu kaidawbage nuksiba makainabagi phangliba mechapumba nang khanglaba natra upai leitraba amagum pancharatan makoktu fatfat nomi hoi haibagi mawongni
ꯃꯩꯆꯥꯛ ꯑꯗꯨ ꯈꯥꯡꯕꯗ ꯅꯪ ꯌꯥꯝꯅ ꯋꯥꯈꯤꯕ꯭ꯔꯥ? ꯋꯥꯈꯤ. ꯑꯩ ꯃꯩꯆꯥꯛꯇꯣ ꯈꯥꯡꯕꯗ ꯇꯁꯦꯡꯅ ꯑꯋꯥꯕ ꯑꯣꯏꯈꯤ. ꯑꯗꯨ ꯈꯥꯡꯕꯗ ꯋꯥꯔꯕ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯣ ꯅꯪꯗꯤ ꯑꯩꯕꯨ ꯐꯪꯍꯟꯅꯤꯡꯗꯕ꯭ꯔꯥ? ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯅꯨꯄꯥꯗꯨꯁꯨ ꯈꯪꯂꯤꯕꯅꯤ. ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ, ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕꯤꯈꯣ ꯍꯥꯏꯅꯤꯡꯂꯤꯕꯅꯤ. ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯅꯤ. ꯀꯦꯐꯦ ꯑꯗꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯕꯅ ꯃꯤꯁꯨ ꯈꯔ ꯆꯤꯟꯕ ꯍꯧꯔꯛꯂꯗꯨꯅ ꯊꯣꯛꯂꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯄꯟꯆꯔꯇꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ. ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯅꯗꯦ. ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯥꯛꯂꯤꯕꯅꯤ. ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯡꯅꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯔꯤꯅ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯁꯨ ꯑꯗꯨꯃꯉꯥꯏ. ꯅꯨꯄꯤ ꯑꯗꯨꯗꯤ ꯋꯥꯍꯪꯅ ꯌꯣꯝꯂꯕꯅꯤ. ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯜꯗꯤ ꯑꯃꯨꯛ ꯇꯧꯔꯛꯏ. ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯅꯈꯤ. ꯋꯥꯔꯤꯗꯨꯅ ꯂꯣꯏꯔꯛꯄꯗ ꯋꯥꯍꯪ ꯑꯃꯃꯨꯛ ꯊꯣꯛꯂꯛꯏ. ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯆꯤꯡꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯋꯥꯈꯜꯒꯤ ꯂꯝꯈꯩ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯤꯕ? ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯆꯠꯂ? ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯈꯔ ꯈꯖꯤꯛ ꯍꯥꯡꯗꯣꯛꯂꯨꯏ. ꯃꯦꯔꯥ ꯀꯧꯕꯤ ꯊꯥꯆꯠꯀꯤ ꯊꯃꯣꯏ ꯁꯨꯝꯕꯤ ꯊꯥꯕꯜꯗꯣ ꯀꯌꯥꯗ ꯆꯪꯈꯣꯟꯅ ꯐꯖꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥ ꯃꯌꯥ ꯑꯣꯏꯕꯒꯤ. ꯑꯃꯨꯛꯁꯨ ꯇꯥꯝꯅ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯤꯡ ꯑꯗꯨꯗ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯨꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗ. ꯇꯥꯝꯂꯕ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯁꯤꯒꯤ ꯆꯤꯡꯃꯥꯏꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯅꯥꯄꯤ ꯁꯤꯡꯕꯤ ꯅꯈꯣꯏꯁꯨ ꯑꯩꯒꯨꯝꯅ ꯋꯥꯍꯪ ꯀꯌꯥꯅ ꯊꯜꯂꯕ꯭ꯔꯥ? ꯆꯤꯡꯅꯕ ꯍꯥꯏꯕ ꯄꯜꯂꯣꯅ ꯑꯩꯕꯨ ꯆꯦꯠꯅ ꯈꯥꯗꯨꯅ ꯊꯝꯈ꯭ꯔꯕꯗ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ. ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕ? ꯍꯦ ꯄꯨꯟꯁꯤ, ꯀꯔꯤꯒꯤꯅꯣ ꯄꯥꯝꯖꯕꯅ ꯄꯨꯟꯁꯤꯕꯨ ꯃꯤꯃꯥꯡ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯍꯟꯗ꯭ꯔꯤꯕ? ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯊꯦꯡꯕꯗ ꯄꯟꯆꯔꯇꯟ ꯃꯌꯨꯝꯗ ꯍꯟꯈꯤꯕꯅꯤ. ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏꯔꯝꯕꯅꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯥꯔꯝꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ. ꯅꯨꯃꯤꯠꯇꯨꯒꯤ ꯊꯪꯅꯕꯗ ꯅꯪꯗꯤ ꯑꯗꯨꯃꯛ ꯑꯩꯕꯨ ꯀꯥꯎꯕ ꯇꯝꯈ꯭ꯔꯕꯀꯣ? ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤꯁꯨ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯅꯪꯕు ꯉꯥꯏꯔꯤꯌꯦ. ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯌꯦꯡꯉꯣꯏ, ꯅꯗꯣꯝꯆꯥꯗꯣ ꯕꯖꯥꯔꯗ ꯀꯔꯤ ꯀꯔꯤꯅꯣ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯃꯉꯣꯟꯗꯒꯤ ꯄꯩꯁꯥꯗꯣ ꯅꯪ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ. ꯉꯁꯤꯗꯤꯅꯦ ꯊꯕꯛꯁꯦ ꯌꯥꯝꯃꯟꯗꯅ ꯏꯃꯥ ꯍꯥꯏꯗꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯦ. ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯧꯔꯨꯒꯦ. ꯅꯃꯥꯟꯅꯕꯤ ꯑꯃ ꯍꯧꯔꯒ ꯆꯠꯀꯦꯔꯣ ꯅꯪꯕꯣ? ꯅꯊꯟꯗ ꯆꯠꯄ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯌꯥꯅꯤꯗ, ꯑꯩ ꯊꯟꯗ ꯁꯨꯝ ꯆꯠꯂꯒꯦ ꯏꯃꯥ. ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯊꯟꯗ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨ ꯌꯥꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯊꯟꯗ ꯕꯖꯥꯔ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯃꯆꯤ ꯃꯆꯤ ꯃꯪꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯊꯟꯗ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯨꯕꯅꯤ ꯃꯃꯥ ꯏꯕꯦꯝꯃꯅ. ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯕꯗ ꯄꯥꯝꯖꯗꯕꯤ ꯃꯆꯥꯅꯨꯄꯤꯅ ꯉꯝꯗꯨꯅ ꯃꯊꯟꯇ ꯆꯠꯈꯤꯕꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯖꯥꯔ ꯌꯧꯔꯗꯨꯅ ꯃꯗꯣꯝꯆꯥꯒꯤ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯊꯣꯔꯛꯄꯗ ꯂꯥꯛꯇꯛꯅ ꯁꯛꯇꯝ ꯑꯃ ꯎꯔꯨꯔꯦ. ꯁꯛꯇꯝ ꯑꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯕꯗꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯂꯦꯡꯕ ꯍꯧꯔꯛꯄꯗ ꯃꯥꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯁꯛꯇꯝ ꯑꯗꯨꯕꯨ ꯊꯤꯔꯛꯏ. ꯎꯔꯦ, ꯅꯛꯅ, ꯌꯥꯝꯅ ꯅꯛꯅ ꯁꯛꯇꯝ ꯑꯗꯨ ꯎꯔꯦ. ꯃꯍꯥꯛꯅ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯁꯛꯇꯝꯅꯤ. ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯁꯛꯇꯝꯅꯤ. ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯕ ꯁꯛꯇꯝꯅꯤ. ꯂꯥꯞꯅꯕꯒꯤ ꯃꯍꯥꯎ ꯈꯪꯍꯟꯕꯤꯔꯝꯕ ꯁꯛꯇꯝ ꯑꯗꯨꯅꯤ. ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯈꯖꯤꯛ ꯉꯛꯄ ꯐꯥꯎꯏ. ꯀꯨꯏꯔꯦ ꯎꯅꯈꯤꯗꯕ. ꯑꯗꯨꯉꯩ ꯃꯇꯝꯗ ꯃꯄꯨꯡ ꯈꯖꯤꯛ ꯐꯥꯈꯤꯗ꯭ꯔꯕ ꯁꯛꯇꯝꯗꯣ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯝꯂꯦ. ꯕꯖꯥꯔꯒꯤ ꯃꯤ ꯆꯤꯟꯕ ꯃꯐꯝ ꯑꯣꯏꯕꯅ ꯋꯥꯔꯤ ꯁꯥꯕ ꯃꯐꯝ ꯆꯥꯔꯔꯣꯏ ꯈꯪꯕꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ. ꯃꯤ ꯈꯖꯤꯛ ꯍꯥꯡꯕ ꯖꯒꯥ ꯑꯗꯣꯝꯗꯒꯤ ꯀꯣꯏꯗꯨꯅ ꯂꯥꯛꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡꯗꯨꯁꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ. ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯏ. ꯀꯥꯈꯠꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ. ꯅꯨꯄꯤ ꯑꯗꯨꯁꯨ ꯒꯥꯔꯤꯗ ꯇꯞꯅ ꯀꯥꯈꯠꯂꯤ. ꯑꯗꯨꯉꯩ ꯂꯩꯈꯤꯕ ꯆꯤꯡꯅꯕ ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯐꯝꯗ
ꯍꯥꯏꯕ ꯏꯟꯕꯤ ꯑꯃꯒꯨꯝ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯈ꯭ꯔꯤꯕ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕ ꯈꯔꯇ ꯑꯣꯏꯔꯁꯨ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯀꯨꯞ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯣꯠꯁꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯀꯤꯕ ꯆꯤꯡꯅꯕ ꯄꯨꯝꯕꯁꯨ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯔꯣꯝꯗ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯇꯨꯃꯤꯟ ꯂꯩꯗꯦ ꯈꯔ ꯃꯤ ꯂꯠꯄ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯨ ꯈꯥꯝꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯄꯟꯆꯔꯇꯟꯅ ꯍꯪꯂꯛꯄꯅꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯍꯪꯂꯛꯄ ꯑꯗꯣꯝꯒꯤ ꯋꯥꯍꯪ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯏꯖꯕ ꯇꯥꯏ ꯅꯪꯒꯤꯗꯃꯛ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯛ ꯃꯔꯧ ꯂꯩꯕ꯭ꯔꯥ ꯅꯨꯄꯤ ꯅꯈꯣꯏꯒꯤ ꯋꯥꯍꯩꯁꯦ ꯃꯔꯧ ꯂꯩꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝꯗ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨ ꯑꯗꯣꯝꯗꯤ ꯀꯝꯗꯧꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯍꯧꯖꯤꯛꯄꯨ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤ ꯌꯥꯔꯝꯗ꯭ꯔꯦ ꯗꯥꯅꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕ ꯑꯃꯅ ꯄꯨꯝꯅꯃꯛ ꯍꯣꯡꯍꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ ꯑꯗꯨꯕꯨ ꯑꯩ ꯋꯥꯔꯧꯏ ꯅꯨꯡꯁꯤꯕꯁꯨ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯂꯒ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯀꯥꯏꯅꯕꯕꯨ ꯈꯥꯡꯕ ꯉꯝꯅꯕ ꯂꯝꯕꯦꯜ ꯑꯃꯗ ꯇꯥꯛꯂꯝꯗ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯈꯤꯕꯒꯨꯝ ꯑꯩꯅ ꯑꯃꯨꯛ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯥꯎꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅꯤꯡꯂꯤꯕ꯭ꯔꯥ ꯊꯃꯣꯏꯗ ꯍꯥꯞꯈꯤꯕ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯆꯨ ꯑꯗꯨꯅ ꯊꯃꯣꯏꯗꯒꯤ ꯄꯥꯊꯗꯨꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯗ ꯏꯇꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯑꯩ ꯉꯥꯎꯔꯦ ꯑꯩꯕꯨ ꯅꯪꯅ ꯊꯤꯅ ꯆꯩꯈꯣ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯆꯩꯈꯣ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯩ ꯀꯅꯥꯒꯤꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ ꯄꯟꯆꯔꯇꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯄꯟꯆꯔꯇꯟ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤ ꯐꯣꯟ ꯇꯧꯍꯧꯔꯦ ꯊꯤꯕꯁꯨ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯩꯔꯕ ꯃꯇꯨꯡ ꯅꯪꯒꯤ ꯑꯦꯀꯥꯎꯟꯁꯤꯡꯕꯨ ꯆꯪꯗꯨꯅ ꯌꯦꯡꯈꯤ ꯑꯗꯨꯃꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯦꯁꯦꯖ ꯀꯌꯥꯁꯨ ꯊꯥꯈꯤ ꯑꯗꯨꯁꯨ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕꯅ ꯉꯁꯤ ꯐꯥꯎꯕ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇꯦ ꯑꯩ ꯑꯗꯨꯝ ꯈꯪꯈ꯭ꯔꯦ ꯅꯪꯅ ꯅꯪꯒꯤ ꯑꯦꯀꯥꯎꯟ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯕꯨ ꯇꯥꯅꯤꯡꯕꯅ ꯑꯩ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯅꯪꯒꯤ ꯅꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯌꯨꯝꯗꯨꯁꯨ ꯁꯣ ꯂꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯠꯇ ꯈꯪꯍꯧꯗꯕꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯁꯤꯟꯅꯅꯕ ꯂꯝꯕꯦꯜ ꯑꯝꯇ ꯂꯩꯈꯤꯗꯕꯅꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯔꯥꯜ ꯂꯩꯔꯕꯒꯨꯝ ꯈꯜꯂꯨꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨ ꯐꯥꯎꯕꯒꯤ ಚಾಂದ ꯃꯥꯕꯨ ꯊꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤꯗꯕꯅꯤ ꯄꯟꯆꯔꯇꯟꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯃꯌꯨꯝ ꯍꯣꯡꯈ꯭ꯔꯕꯅꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤꯕꯅꯤ ꯄꯟꯆꯔꯇꯟꯅ ꯈꯪꯗꯕꯅ ꯑꯗꯨ ꯌꯧꯅ ꯊꯤꯔꯛꯄ ꯉꯝꯈꯤꯗꯕꯅꯤ ꯄꯟꯆꯔꯇꯟ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯅꯪꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤꯁꯨ ꯍꯣꯡꯗ꯭ꯔꯤ ꯅꯪꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯐꯝ ꯀꯗꯥꯏ ꯐꯥꯎꯕ ꯂꯩꯔꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯊꯕꯛꯅ ꯎꯠꯀꯦ ꯍꯥꯏꯈꯤꯕꯗꯣ ꯑꯩꯗꯤ ꯎꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯈꯪꯈꯤꯗ꯭ꯔꯦ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯀꯌꯥꯕꯨꯗꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯃꯨꯊꯠꯄ ꯉꯝꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯑꯁꯤꯃꯗꯤ ꯑꯩꯅ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯐꯝꯁꯦ ꯃꯨꯊꯠꯅꯕ ꯂꯝꯕꯦꯜ ꯑꯃꯇꯗꯤ ꯇꯥꯛꯄꯤꯌꯨꯒꯕ ꯋꯥꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯏ ꯄꯟꯆꯔꯇꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯈꯜꯂꯨꯗꯕꯅꯤ ꯅꯨꯄꯥꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯗꯨ ꯍꯦꯟꯅ ꯎꯠꯈꯤꯗꯕꯅꯤ ꯉꯁꯤ ꯃꯤꯠꯃꯥꯡꯗ ꯎꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯧꯅ ꯉꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯉꯁꯤꯗꯤ ꯐꯪꯂꯕꯒꯨꯝ ꯊꯣꯛꯂꯔꯦ ꯃꯍꯧꯁꯥꯗꯤ ꯅꯪꯅ ꯍꯪꯗꯨꯅꯇ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦꯕ ꯔꯥꯖꯀꯨꯃꯥꯔꯤ ꯀꯔꯤ ꯀꯔꯝꯕ ꯅꯪꯒꯤ ꯋꯥꯍꯪꯅꯣ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯃꯤꯅꯝꯕ ꯑꯝꯇ ꯌꯥꯎꯗꯅ ꯄꯤꯕꯤꯌꯨ
Nangna pirakpa pakhom aduda ai harauna penthokpa ngambagi thaunada aigi phamda leiri. Rajkumari nupa aduda munna yenglai karino hango haibagi mawongni. Nang ngasi soibu nushiribra. Khomo Rajkumari, nang ngasi soibu nushiribra. Lotpa ngamde nupi adugi mitlugi pirangdu Pathaba ngamdraba nungsibagi ningaida Rajkumari Pancharatanda chetna khangkon konsilami aduga hik hik launa kaplami. Nungsi, ai nangbu thamai sengna nungsi. Ngasisu ai nangbu ngairiye. Nangna tambiramba nungsiba adugi marumda aigi phirep ama to hongdana ai ngasisu nangbu ngairiye. Nupi adugi waduda nupa adusu handuna chetna konsinbirai mathada chahi anigi matungna thingnaba asida magi thawaina ahongba leiramdabada kayada laibak phakraba khanduna Rajkumari kaplibadu khajik phajinduna wanganglai. Nang aibu thadoktura chatkigadra? Aibu chatkini khanbrane? Nang aibu thadoktura chatkino? Nang aibu thadoktura chatke khallabadi nachinduna aibu yaiphabi oyo aibagi mahut aibu sijakru hairamu. Why ase haibu ngamloitaba oirabadi nang aibu thadoktura chatkino? Chatloi ai nangbu thadoktura chatloi. Nangga laknaba mikupta nangna phangliba michagadudagi tadada aisu phangduna laki. Asigumba chainase ai amuk phangningdre Rajkumari. Wasi haina chetna konsinbirai hakchang anidu thengbada phauraiba hakchanggi lumpu saba manel adugi marumda thoklaiba thamoigi makhol adusu nungsiba haiba wahai sida oina thoklabugum tawre. Ngaside pele nupido nungsiba magi mathada mikuba matang leijaba phangjabada chahi kaya mana khanglakpa awaba pumbadu kawkhraboi makhalli asukanbra nungsibagi mayaise karigi thotpadagi thotlaba lasing mapoloiriba amusu kanbadagi kallaba nungi saktam lauriba karigi ithak naiba samudragi ipomoiriba yamidako nungsiba nangi machuse yamlaba nangi nungsibagi saklon kaya asina amabu hek soklubada karigi oiriba angauba nungsibada angauba Pancharatan mathadagi Rajkumari bu tapna lokthorei aduga makhutuna mapidu nungsina teithokpirai aduga makhutuna nupi adugi langjumda paiduna hairei. Matam kuina wakhalda kiduna lakhiba nungsibagi kisise ngasidi amuk punna thokminari. Masi oiramale Asengba Nungsiba saktam haibado. Nangna nungsiba bu handuna yanglakpada ngasidi aigi mangkhri khalluba nungsibado amuk phangjari. Ngasidi aigi thamoise kayada pelaba. Ngasi nang aigi mutlaroidaba nungsibasina khudamoiduna ngasidi khunai asida Asengba Nungsibagi saktam ama sagatpa ngamba oirasana. Iramdam asigi tapna mangtharaklaba nungsibagi masakse nangai jangduna ngaktuna thamba ngamsiko. Ai thamge Rajkumari. Lamdam asidagi mangkhidawraba Asengba Nungsibabu mangdanaba aina aigi thamoibu ngaktuna thamgani. Ngasigi khunai asida leiriba ichilena pumnama ngasidi iramdam asidagi Asengba Nungsibagi saktam ase mangkhigadawre. Yeknabana langbai chalaklaba iramdam asigi iraicha khudingmakna Asengba Nungsibabu ngaktuna thamhaudrabadi akhoigi chakhaude irolungda lupkragani. Akhoigi chakhauna irolungda luptrigai Asengba Nungsibabu ngaktuna akhoi punna apunbagi saktam ama sagatminasi kaidawbage. Asengba Nungsibasina lengdrabadi piklaba iramdam iraipagase kaidawgaida mikha ponba lamdam amagi asari tamkhrani habase akhoi khangna hinglasi kaidawbage. Wakhalasigi marumda aisu aigi nungsibabu ngaktuna thamli. Rajkumari gi thamoida apenbagi minok amaga loinana nungsina Pancharatan gi manakta changsinduna mamaidu khajik nonthaduda Pancharatan gi mathada tapna ngatharaklami. Ngasidi ai khangle yombi ama yaudana yomoina saba yadabagu nungsiba haibasina yaudravadi khunai ama sembo oiramdre. Ngasidi
Ngasi nanggi nungshibana yumbigi saklon lawduna aigi punsibusu asengba achangba yum ama oihanbirare. Mataw aduda Pancharatansu nofet tawna mathada layriba Rajkumaribu chetna konsinbirami.